Hello Mayam, good morning Mayam. Ngarang se ko yumdagi hale'e aduga ngarang aina sangom atekpa purakpado londaba sangom purakpado sumaina phammeba adu Mayam sangom aphamba se ko di yam pame aduga fridge taga inghalaga chabase yam thina haureba adu akoi huji si chadoini aduga Mayam aina jumda chatringai gi matamda aina habado akoi room je hodong ma he taina habado adu hodong chana banai thambado sumaina leirammeba da hodong na chaira kanan chaino ri khangdre aduga Mayam aina chatringai gi matamda aina yamna wana chachagibado aigi hingon gi pochai inje loina loiramra kaino aina habdo do Mayam asigi morok sinje loina ngangame duga toningok singjidi phaja ma chadreba phajabna lore awa phadigom su loina phajaramme yo asigi marathana ngasi Mayam da yamna kanaba yamna phaba ko India da saba product ama ucharake Mayam sida leire jugai ba company asigi product sinje ko India da saba product ni asigi yamna phai koina asigi bag se gi ahum suwa bag ne ba aham da suwaina ani khalawjaga sling bag amga hand bag amga sulawja khare adugi ani dusu yam phai kai guma Mayam asigi jukai ba company asigi products de kari ba phalam da ba taraga di ai asigi bag se amuka su hana lawe ba da phaba na asigi bag se amuka su hana lawbani Mayam asida sen market strain je ngo doigi manungi bag se yam saure adogi sidai china agai sing bottle gumba satin pe gumba hapa yai doigi asiga na strain asawa masu laye asigi strain ju zum phai ka Mayam na khangnai duni sini se strain ju dum phai aba ko ado Mayam aina mana law khiba design do adugi design do di oi deba asina mo atopa design do hele dogi sai asiga se strain je yam phai asigi strain ju yam sauri manung se do akoina kai gumba sigai je mobile gumba purse gumba adum hapada changadaba phone ba ado Mayam asigi ju company ki products da ko India da sabani ado loina na asigi se begalator na sabani asina animals amata je harmful helaroi loina na asigi se petai proof ore pot ni ado Mayam na kai gumba asigi jugai ba company asigi products je pambi ba ta ga ei gi kapan ko tai display da charamge YTM cha 10 haina asigi kapan ko se namaga kai gumba Mayam na products je lobi ba ta ga di asiga 10% off so dem ki phangani aduga loina na jugai ba company asigi YouTube channel amasu leibani ado Mayam na changaga subscribe to sanbiu loina na aduga su bek puna mak utpane ba ko ado Mayam apa ba khallo aduga loina na aigi description da su juki link se so dem ki hapjarongge Mayam changaga purchase tawbiu aduga Mayam iloi bada Mayam na kai gumba khogi gift function gumba da chatpa taraga su atopa mi da dum pochai gift kara pi ba taraga su asigumba bag singje jugai ba company sigi bag khangde footwear khangde jaha pi ba da ko yamna lemba yamna chautok saningai oi ba pot amane ba kaigino haraga di asigi se mapandagi ra ko pot nate ba ko India da saba poni aduna mingonda ina gift toruba matam ju yamna chautok saningai oi ba pot ne pot oi dunya ba ado Mayam aigi kapon ko se YTM cha 10 je asigi se namaga Mayam asigi pochai hinje lobi ba ta 10% so jang ki off phangani aduga Mayam aigi tulsi pambido sumaina ina plate da ising hapaga thambado kaisumdi towiramdre bo aseng ba tulsi se khu phaja machamdre mana ka se inchi amarom pa adana ne yam thina phajarame bo ado Mayam aigi tulsi pambi sumai leiramba se ubada idi satina haraure bo hektoge yumda lakpagi morok su chaningai leitabaga to matari chare morok singa loina ngangamabani ne sabasu helani sigada ju morok kan kak pal dige ega pitru mama hekoro ado Mayam morok se hekpadana tam tamna he ine mapan sabasu jawe ina Mayam morok sa ai ngade hen na wang jeng se madu sumaina ka je pangamdre ngate siga mapan sabasu yaurokpase aduna tam tamna tawna he ini atradi mapan je ken gidoiba nganga ko sat ki sonda sake sonjal mang sonjal ngono gola kan ai tikate ora ba ado Mayam thaibong je mulle ya rang chaning na khang na leirakpani thaibong jam pame ba mundi munba male haurni Mayam se ngasi nongalakpagi thaba inghang loina lore mapangi thaba kai lore ado Mayam ai se haksang moi badane
KG 73 KG ꯑꯣꯏꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯋꯦꯠ ꯃꯦꯆꯤꯟ ꯑꯣꯟꯕꯗ 73 KG ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤꯅꯦ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯈ꯭ꯔꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯥꯕꯕꯨꯗꯤ ꯗꯥꯏꯇꯤꯡ ꯇꯧꯖꯔꯣꯏꯀꯣ ꯃꯃꯥꯡꯗ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯈꯤꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒ ꯌꯧꯔꯨꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯗꯥꯏꯇꯤꯡꯗꯤ ꯇꯧꯔꯔꯣꯏ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕꯁꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯒꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯍꯧꯔꯕꯅꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯝꯃꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯣꯟꯂꯤ ꯋꯥꯛꯇꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯡꯒꯣꯟꯁꯦ ꯑꯩ ꯂꯣꯏꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯤꯅ ꯑꯩ ꯅꯨꯄꯥ ꯉꯔꯥꯡ ꯃꯈꯣꯡ ꯇꯧꯔꯝꯕꯒꯤꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯀꯆꯔꯥꯒꯁꯦ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯝꯃꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯋꯥꯛ ꯆꯠꯀꯦꯀꯣ ꯁꯤꯔꯤꯗ ꯆꯠꯂꯤꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯁꯤꯔꯤꯗ ꯆꯠꯇꯦ ꯁꯤꯒꯩꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯇꯧꯅ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯌꯨꯛꯇꯩ ꯁꯤꯔꯤꯗ ꯆꯠꯂꯦꯕ ꯑꯃꯨꯛ ꯀꯨꯝꯃꯨꯔꯒ ꯀꯥꯈꯠꯂꯛꯄꯗ 100ꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯅ 500ꯁꯦ ꯃꯉꯥꯔꯛꯅꯦ ꯑꯞ ꯗꯥꯎꯟ ꯇꯧꯔꯦꯕ ꯃꯉꯥꯔꯛ ꯑꯣꯏꯔꯒꯗꯤ 500니ꯗꯅ ꯑꯗꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯍꯟꯕꯒꯤꯗꯃꯛꯇ ꯑꯃꯈꯛꯀ ꯇꯧꯒꯦꯕ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ 5 ꯈꯛꯇꯪꯇꯅꯦꯕ ꯌꯥꯝ ꯋꯥꯈꯔꯦ ꯍꯨꯃꯥꯡꯁꯨ ꯂꯣꯏꯔꯦ ꯑꯗꯨꯝ 5 ꯈꯛꯇꯪ ꯇꯧꯕꯗ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯒꯤ ꯑꯃꯈꯛꯀ ꯇꯧꯒꯦ ꯑꯃꯈꯛꯀ ꯆꯠꯀꯦ ꯍꯥꯏꯕ ꯁꯤ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯔꯒ 1 2 3 4 5 6 7 8 9 10 13 14 16 17 18 19 20 21 22 23 24 26 27 28 29 30 31 32 33 34 37 40 41 42 43 44 45 46 47 48 49 50 51 52 53 54 55 56 57 58 60 64 65 70 71 73 74 75 77 78 83 84 90 91 92 93 97 98 99 100 ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ 600 ꯐꯥꯎꯕ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯑꯩ ꯑꯗꯨꯝ ꯗꯥꯏꯇꯤꯡꯗꯤ ꯇꯧꯔꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯅꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯔꯒ 12 ꯑꯃꯨꯛ ꯋꯥꯛ ꯇꯧꯒꯅꯦꯕ ꯉꯁꯤꯒꯤ 600 ꯁꯨꯈ꯭ꯔꯦꯅ ꯅꯠꯇꯦ 600 ꯑꯃꯨꯛ ꯁꯤꯔꯤꯗ ꯆꯠꯄꯅꯗꯤ ꯀꯥꯟꯅꯕ ꯍꯦꯜꯂꯦꯕ ꯋꯥꯕ ꯈꯛꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯔꯤꯗ ꯆꯠꯂꯨꯁꯦ 600 ꯑꯩ ꯍꯥꯟꯅꯗꯤ 1000 ꯃꯥꯏꯅ ꯍꯦꯛ ꯆꯠꯂꯤ 2000 ꯐꯥꯎꯕ ꯆꯠꯂꯤ ꯋꯦꯇꯤꯡ ꯉꯝꯗꯦ ꯆꯥꯡ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯈꯤꯇꯪ ꯃꯌꯥ ꯀꯪꯉꯒꯗꯤ ꯉꯝꯒꯅꯤꯕ ꯍꯨꯃꯥꯡ ꯇꯥꯏꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯅ 800 ꯁꯤ ꯃꯈꯥ ꯆꯠꯄ ꯉꯝꯃꯔꯣꯏ ꯋꯥꯔꯦ 800 ꯑꯣꯏꯔꯦꯀꯣ 900 1000 200ꯗꯨꯗꯤ ꯖꯍꯥ ꯇꯧꯅ ꯑꯗꯨꯝ ꯁꯨꯍꯟꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ 1000 ꯆꯠꯂꯅꯤ ꯑꯩꯒꯤ ꯅꯣꯡꯃꯩ ꯇꯥꯔꯒꯦꯠꯇꯤ ꯑꯍꯥꯟꯕꯁꯦ 10,000ꯗꯤ ꯉꯝꯃꯣꯏꯕ ꯑꯩꯅ ꯍꯥꯟꯅ ꯗꯥꯏꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ 10,000 ꯆꯠꯂꯝꯃꯦꯕ ꯅꯣꯡꯃꯗ ꯄꯥꯔ ꯗꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ 10,000 ꯉꯝꯃꯔꯣꯏ ꯉꯁꯤ ꯑꯍꯥꯟꯕꯅꯤꯅ ꯋꯥꯕꯅꯁꯨ ꯁꯣꯔ ꯇꯠꯀꯦ ꯇꯧꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ 5,000 ꯈꯛꯇꯪ ꯆꯠꯂꯅꯤ ꯍꯧꯖꯤꯛ 1,000 ꯑꯣꯏꯔꯦꯅ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯐꯥꯁꯀ ꯇꯣꯛꯑꯒ ꯑꯃꯨꯛ ꯈꯔꯒ ꯆꯠꯈꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯛ ꯇꯣꯛꯑꯒꯁꯨ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒꯇ ꯍꯛꯆꯥꯡꯁꯦ ꯋꯦꯠꯁꯦ ꯂꯣꯁ ꯑꯣꯏꯍꯟꯗꯣꯏꯅꯤ ꯑꯗ ꯑꯩꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯜꯂꯛꯄꯗꯗꯤ 72 KGꯅꯦꯕ 72ꯔ 73ꯔ ꯀꯥꯎꯈ꯭ರೆ ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯤꯈꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯍꯌꯦꯡ ꯇꯥꯕ ꯇꯥꯗꯕ ꯍꯥꯏꯗꯤ ꯌꯦꯡꯁꯦꯕ ꯈꯔ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯋꯦꯠꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 75 ꯑꯩꯗꯤ ꯂꯣꯔꯦꯅ ꯁꯦ ꯃꯌꯥꯝ 75ꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯃ ꯗꯣꯟꯅꯦ ꯍꯜꯂꯛ ꯆꯣꯟꯗꯦ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯗꯦꯠꯂꯛꯀꯅꯨꯀꯣ ꯃꯈꯥꯗ ꯆꯠꯂꯦ ꯑꯗꯨꯝ ꯀꯥꯎꯅꯤ ꯕꯣꯜꯒ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ
5,000 ꯐꯥꯎꯕ ꯉꯁꯤꯒꯤ ꯑꯣꯏꯅ 5,000 ꯐꯥꯎꯕ ꯆꯠꯀꯅꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯁꯗꯥꯋꯥꯏ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟ ꯋꯥꯏꯅꯦꯕꯀꯣ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯁꯦ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯕꯅꯤ ꯉꯁꯥꯏꯗꯩ ꯁꯤꯔꯤꯗ ꯆꯠꯂꯛꯏꯅꯦꯕ ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ ꯁꯝꯒꯁꯦ ꯑꯩꯉꯣꯟꯗ ꯍꯨꯃꯥꯡꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯅꯦ ꯑꯩ 5,000ꯁꯦ ꯆꯠꯄ ꯉꯝꯒꯅꯦꯕ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠꯗ ꯆꯠꯂꯛꯏꯁꯦ 1,600 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦꯕ ꯑꯗꯣ ꯑꯗꯨꯝ ꯉꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤ ꯑꯣꯏꯔꯒꯗꯤ 2,000 ꯈꯔꯗꯤ ꯍꯦꯜꯂꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯍꯧꯕꯅꯤꯅꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯑꯗꯨꯝ ꯇꯜꯂꯦꯕꯀꯣ ꯑꯗꯩ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯛꯀꯤꯡ ꯆꯠꯂꯨꯅꯦ ꯃꯥꯅ ꯖꯕꯔꯗꯁꯇꯤ ꯑꯩꯉꯣꯟꯗ ꯊꯥꯗꯣꯔꯛꯏꯅꯦꯕ ꯋꯥꯛꯀꯤꯡ ꯆꯠꯂꯨ ꯍꯥꯏꯃꯝꯕꯗꯒꯤ ꯑꯩꯁꯨ ꯊꯣꯛꯂꯛꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯇꯟꯊꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯇꯜꯂꯦꯕ ꯍꯧꯖꯤꯛ ꯊꯣꯛꯅꯤꯡꯗꯦꯕ ꯋꯥꯛꯀꯤꯡꯒ ꯇꯧꯅꯤꯡꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯍꯧꯒꯠꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅ 2,500 ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯇꯥꯔꯒꯁꯨ ꯍꯌꯦꯡꯗꯤ ꯑꯗꯨم 3,000 ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯡꯆꯤꯠ ꯑꯃꯨꯛ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯞꯅ 5,000ꯗꯤ ꯑꯗꯨꯝ ꯌꯧꯔꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯝ ꯉꯝꯃꯀꯥꯟꯗ 10,000ꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯣꯔꯒ ꯊꯕꯦ ꯊꯕꯦ ꯇꯧꯔꯦ ꯈꯨꯗꯥꯡꯒ ꯅꯥꯕ ꯂꯣꯏꯔꯦ